Koreada Sabagi Chang Cencus degree kuntraga mapan Youduna heat wave tagi Checksin Thourang Loukhatnaba KHANGHANKHRE South Korea da nomada Sabagi Chang asi Celsius degree kuntra mapan yaurakibagi ahanba oina news rating system da makha heat wave tagi Checksin leibaki miyam da Checksin warol thamkhre anauba rating system gi makha da leibak asigi miyam na maram leitana yumdagi mapan thoktana ba khanghankibaga loinana asabadagi ngakthoknaba ayingba mafamda leinaba su pautak piki South Korea da sabagi chang nomagi hengalakpaga loinana heat wave ki checking asi matam sangna mayoknaba yabagi oithokpa lei haina su official singna phongdokre Korea Meteorological Administration na leibak adugi awang thangba Jiosang province da laiba Jiosang amasung Pohang city da khudaki oiba heat wave tagi Checksin ba pautak pikre haina Korea Meteorological Administration gi chief limisiona paumi singda phongdokre khudaki oina heat wave tagi Checksin ba warol thamkiba asi leibak adugi miyamna ka hena khudong thiba mayokna danaba Checksin Thourang Loukhatnabagi khongthang amagi makhadani haina Limisiona phongdokibaga loinana heat wave ta miyoibagi hakchangda makhal kayagi laina thohanbada natana siva fauba yauhangani haiki Checksin Thourang Loukhatnabagi warol piraduna leibak adugi miyamna maram leitana mayungi mapanda thokpa khudaktagi lepkadabani amasung pikliba angangsing amadi yumda yokpa sa nga singsu gari manungda thong thingjinduna thamloidabani haina phongdoki Europe Continents da June thadagi khanghaudana sabagi chang wangkhalakraba matungda South Korea lengakna anauba rating system amagi makhada leibak asigi miyoi singbu heat wave tagi ngakthoknaba akanba paujen pikhibani